Hello guys, ngasi su mayam gidamak to yamna nungay ba wari mo pudo na luxury, mayam puna taminasi, mayam puna kaminasi. Aditya Pratik Singh Sisodha. Mayam na stage study Batsa hai na kangnari ba misaksi. Indian gya fawa rapper, singer amadi, music producer ni. Mahak 19 November 1985 Delhi da poki. Mahak kitongan ba Punjabi amadi Hindi music na mahak na simichat kaya pangbangam ni mahak na Indian music industry si amuk khanna reshape tawri haibe Batsa si Delhi gi middle class family amada poki magi mapa Haryana da gini aduga mama na Punjab da gi angang oina mahak music amadi poetry da thawai yauraki mahak Bal Bharti Public School Delhi da tamki maduda su choir group ta yauraga laki higher study gi di ST Stephen College Delhi da ming chanki adubu kona PEC University of Technology Chandigarh Civil Engineering tamnabugidamakta honki Bachana College tamninge matamdani Punjabi music amadi Western hip hop ki matangda expose tawrpasi masina magi tonganba music style amasu khangdokpa ngamnaki Chandigarh study tawringe musician oiningba kayaga marup tinaraki Yo-Yo Honey Singh yauna magi inspiration amasu oirini adumna Bacha su Yo-Yo Honey Singh gi group Mafia Munda da yauki aduga makoigi hit chatkiba Angrezi beat song chi thadoraki Adubu creativity kenarakpana Bacha Mafia Mandadagi parting tawraki Madugi khaidoknarakpaduna magi solo career gi ahoba tangkakama oiki Makhatana mahak independent music putorokpa hoki Mahakna tholakpasi 2015 gi track Dizzy Wale Babu hairiba isai sidani Astha Gilga sakminakiban Isai si thunamak hit chatki music chart ta makok thangba horaki loinana online da millions kaya tanba horaki Isai dagi mahak Indian pop amadi rap ta maming khangnarakpa horakiban Masigi mai pak pasigi tung inlaga mathang hit song kaya ama thadok naraki samna hairabada Kapoor and Sons films ki kar gayi chu खूबसूरत movie dagi abhi to party shuru hui hai Hamti Sharma ki Dulhaniya movie dagi Saturday na chingba thoklaki Bollywood music director gi go to artist ama oraki magi mibu chingchinba ngamba beats amadi tabadu nungaiba lyrics tuna film ambamu hekta yengingba pokhanki mahaka singer Astha Gill Neha Kakkar Sunidhi Chauhan makoi gumba singer singsiga collab tawraga tholakpasina magi oinasu achauba breakthrough ama ohel mahakbu khangnabasu helaki 2019 da Bacha na global music scene da changki magi album 1 Original Never Ends hairisiga loinena maduda amuk Indian khaknatana international audience yauna changsin bangamba diverse oiba track sing thaduraki international artist kasu collaboration tawkre mahakna Indian rap pu global stage ta su puthore magi music si Punjab Hindi amadi English lyrics punchani hip hop EDM amadi Bollywood pop hariba elements sing si happy isai khagnatana jagoi hop step su miyamna pamnagadaba happy loinena theme su audience kamari lenaba adugumba happy magi career sida controversy si aduki matik yamkre magi isai pagal sigi su mahak criticize chawba thengnei isai sigi record break tawjaba taraga su question yamna hangatnaraki Honey Singh punbadagi matangda su media attention yamna chingchil mahak magi personal life private oina thammi mahak Jasmine ga lohonge machana piyama su leire mamingna Jisimi Grace Masi Singh ko magi mixture tugi wakak natana magi family the importance pi amadi grounded oina le magi journey si Delhi boy amadagi India gi most celebrated rapper oili mahak na artist kaya inspire topi samgat pi masini khoi ngasi gi Bacha gi de takna thamjaba taragadi mathang da su yamna nungaiba puduna laksage habje thamjaba loinena ngasi gi di matang sida kainarsi matang gi wali da muk ma buna thingarsi ya fari